Kuki Singna Manipur gi apunba ki saktam thugaiduna tongan ba homeland ama semnaba chahi asigi May 3 dagi India government ka su taunariba Kuki militant sing amadi narco terrorist singna maidai singda landaraktuna yum kai kaya mai thakiba tha manga mapung pharakpaga loinana irang laksinaba laingakna anoba Thourang sing Loukhatpa Houre anoba Thourang asigi saruk ama oina Imphal West amadi Kangpokpi district ka tainaba Koktruk amadi Bethel village da ngasidagi CRPF ki platoon ama thazinduna ngakshenba Houre ngasidagi thazilakliba CRPF ki platoon asina mafam asida Kuki militant singna laisinduna Nongmei yamna toina kapnariba Koktruk area da CRPF ki bunker sing saduna ngakshenba Houre